ꯀꯣꯏꯆꯠ ꯆꯠꯇ ꯄꯨꯝꯕ ꯆꯞ ꯂꯦꯞꯈꯤꯕꯒꯨꯝ ꯂꯩ ꯃꯈꯨꯠ ꯊꯛ ꯊꯛ ꯅꯤꯛꯂꯒ ꯌꯥꯝꯅ ꯋꯥꯅ ꯕꯨꯂꯦꯠ ꯑꯗꯨꯕꯨ ꯇꯞꯅ ꯅꯥꯟꯖꯩ ꯁꯅꯥꯊꯣꯏꯅ ꯏꯆꯟ ꯂꯩꯊꯣꯔꯛꯄꯗꯨꯗ ꯕꯨꯂꯦꯠꯇꯨꯗ ꯏꯆꯟꯅ ꯇꯞꯅ ꯊꯦꯡꯂꯤꯕꯗꯨ ꯎꯔꯨꯕꯗ ꯁꯅꯥꯊꯣꯏꯁꯨ ꯄꯨꯡꯉꯛ ꯉꯛꯅ ꯏꯆꯟꯒꯤ ꯃꯇꯧꯗꯨ ꯌꯦꯡꯂꯛꯏ ꯏꯆꯟꯁꯨ ꯕꯨꯂꯦꯠ ꯑꯗꯨꯗ ꯍꯦꯛ ꯃꯈꯨꯠ ꯁꯣꯛꯂꯨꯕꯗꯒꯤ ꯀꯨꯏꯅ ꯎꯈꯤꯗ꯭ꯔꯕ ꯁꯛꯇꯝ ꯑꯃꯅ ꯃꯃꯤ ꯁꯥꯃꯤ ꯂꯦꯞꯂꯛꯄꯒꯨꯝ ꯇꯧꯔꯝꯕꯗꯨꯗꯒꯤ ꯍꯧꯈꯤꯕ ꯄꯨꯟꯁꯤꯗ ꯅꯣꯡꯗꯥꯏꯔꯦꯝꯕꯅ ꯕꯨꯂꯦꯠ ꯊꯧꯕꯁꯤꯡꯗꯨ ꯃꯤꯠꯃꯥꯡꯗ ꯑꯃꯠꯇ ꯆꯤꯊꯗꯅ ꯎꯕ ꯍꯧꯔꯛꯂꯦ ꯅꯣꯡꯗꯥꯏꯔꯦꯝꯕꯅ ꯃꯍꯥꯛꯀꯤ ꯂꯝꯕꯤ ꯄꯤꯈꯤꯕ ꯃꯤꯈꯨ ꯑꯃꯗꯤ ꯆꯤꯡꯈꯩꯒꯤ ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩꯗ ꯕꯨꯂꯦꯠ ꯊꯧꯖꯤꯜꯂꯛꯈꯤꯕ ꯁꯅꯥꯊꯣꯏꯒꯤ ꯊꯣꯡꯒꯥꯜꯗ ꯆꯥꯛꯀꯧꯕ ꯅꯨꯃꯤꯠꯇ ꯉꯥꯏꯗꯨꯅ ꯂꯩꯔꯝꯈꯤꯕ ꯑꯗꯨꯗꯒꯤ ꯃꯈꯣꯏ ꯑꯅꯤ ꯀꯣꯏꯕ ꯆꯠꯃꯤꯟꯅꯕꯗ ꯅꯣꯡꯗꯥꯏꯔꯦꯝꯕꯅ ꯂꯦꯡꯕꯥꯟꯗ ꯃꯈꯨꯠ ꯄꯥꯏꯍꯟꯈꯤꯕ ꯄꯨꯝꯕ ꯑꯃꯠꯇ ꯆꯤꯊꯗꯅ ꯅꯤꯡꯁꯤꯡꯂꯛꯂꯦ ꯃꯈꯣꯏ ꯎꯅꯈꯤꯕꯗ ꯌꯨꯝꯗ ꯊꯤꯟꯕ ꯉꯝꯃꯣꯏ ꯍꯥꯏꯗꯨꯅ ꯊꯠꯂꯒ ꯂꯩꯈꯤꯕ ꯑꯃꯗꯤ ꯑꯔꯣꯏꯕ ꯑꯣꯏꯅ ꯎꯖꯈꯤꯕ ꯁꯛꯐꯝ ꯍꯟꯖꯤꯜꯂꯕ ꯅꯣꯡꯗꯥꯏꯔꯦꯝꯕꯒꯤ ꯏꯔꯥꯡ ꯊꯥꯡꯂꯕ ꯃꯥꯏꯊꯣꯡ ꯅꯪꯍꯧꯅꯅ ꯃꯀꯣꯛꯇꯒꯤ ꯍꯜꯂꯛꯄꯒꯨꯝ ꯈꯟꯖꯔꯛꯂꯦ ꯆꯤꯟꯕꯥꯜꯗꯨ ꯆꯤꯡꯂꯒ ꯈꯣꯟꯖꯦꯜ ꯇꯅꯤꯛ ꯇꯅꯤꯛꯅ ꯏꯆꯟꯅ ꯌꯥꯝꯕꯨꯡ ꯍꯥꯎ ꯇꯨꯡꯂꯣꯝꯗꯒꯤ ꯑꯔꯨꯝꯕ ꯈꯣꯟꯖꯦꯜ ꯑꯃꯒ ꯂꯣꯏꯅꯅ ꯈꯨꯝꯂꯛꯄꯗꯨ ꯇꯥꯕꯗ ꯏꯆꯟ ꯃꯤꯠ ꯂꯥꯎꯊꯣꯛꯂꯒ ꯑꯉꯛꯄꯅ ꯌꯣꯝꯁꯤꯜꯂꯒ ꯃꯥꯅ ꯇꯥꯔꯤꯕ ꯈꯣꯟꯖꯦꯜ ꯑꯗꯨ ꯑꯆꯨꯝꯕꯔ ꯈꯟꯖꯗꯨꯅ ꯄꯟꯊꯗꯅ ꯂꯩꯊꯣꯔꯛꯄꯗ ꯃꯁꯥꯗꯨ ꯋꯥꯈꯜ ꯆꯣꯏꯔꯕꯤ ꯑꯃꯗꯒꯤ ꯇꯥꯕ ꯂꯩꯇꯅ ꯆꯞ ꯌꯨꯡꯅ ꯃꯥꯅ ꯎꯔꯤꯕ ꯑꯗꯨꯗꯒꯤ ꯃꯤꯐꯝ ꯍꯣꯡꯈꯤꯗ꯭ꯔꯦ ꯀꯅꯥꯅꯕꯨ ꯋꯥꯈꯜ ꯆꯣꯏꯔꯣꯏꯗꯒꯦ ꯃꯇꯝ ꯑꯁꯨꯛ ꯀꯨꯏꯕꯁꯤ ꯃꯁꯛ ꯃꯆꯨ ꯎꯕ ꯐꯪꯈꯤꯗ꯭ꯔꯕ ꯃꯈꯣꯜ ꯃꯋꯥ ꯇꯥꯖꯕ ꯐꯪꯈꯤꯗ꯭ꯔꯕ ꯃꯐꯝꯗꯒꯤ ꯂꯣꯠꯀꯤ ꯌꯥꯎꯅ ꯂꯣꯠꯈ꯭ꯔꯕ ꯃꯍꯥꯛꯀꯤ ꯊꯃꯣꯏꯁꯨ ꯂꯥꯡꯒꯣꯏ ꯆꯟꯁꯤꯟꯗꯨꯅ ꯊꯝꯕꯤꯔꯤꯕ ꯅꯣꯡꯗꯥꯏꯔꯦꯝꯕꯅ ꯃꯤꯠꯃꯥꯡꯗ ꯑꯆꯝꯕ ꯅꯨꯡꯁꯤꯕ ꯃꯤꯅꯣꯛ ꯑꯃꯒ ꯂꯣꯏꯅꯅ ꯂꯦꯞꯇꯨꯅ ꯂꯩꯔꯕꯗ ꯊꯥꯖꯗꯕꯒꯤ ꯂꯩꯔꯣꯜꯅ ꯀꯨꯞꯁꯤꯜꯂꯕ ꯑꯉꯛꯄꯅ ꯌꯣꯝꯁꯤꯜꯂꯕ ꯊꯃꯣꯏꯅꯨꯡꯗꯒꯤ ꯊꯣꯔꯛꯄ ꯈꯣꯟꯖꯦꯜꯅ ꯆꯤꯟꯕꯥꯜꯒ ꯁꯝꯗꯨꯅ ꯁꯣꯟꯊꯥꯡꯅꯅ ꯌꯥꯝꯕꯨꯡ ꯆꯍꯤ 2 ꯍꯦꯟꯅ ꯀꯧꯖꯔꯛꯄꯗ ꯑꯃꯨꯛꯇ ꯐꯥꯎꯕ ꯃꯤꯠꯃꯥꯡꯗ ꯂꯦꯞꯂꯛꯈꯤꯗ꯭ꯔꯕꯁꯨ ꯉꯁꯤꯒꯤ ꯃꯤꯀꯨꯞ ꯑꯁꯤꯃꯗꯤ ꯇꯁꯦꯡ ꯇꯁꯦꯡꯕ ꯅꯣꯡꯗꯥꯏꯔꯦꯝꯕꯒꯤ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯇꯧꯕ ꯁꯛꯇꯝꯅ ꯃꯤꯠꯃꯥꯡꯗ ꯂꯦꯡꯗꯅ ꯑꯗꯨꯃꯛ ꯂꯦꯞꯇꯨꯅ ꯂꯩꯔꯕꯗ ꯃꯇꯝ ꯀꯨꯏꯅ ꯃꯪꯂꯨꯗ꯭ꯔꯕ ꯅꯣꯡꯒꯤ ꯃꯄꯩꯒ ꯄꯥꯡꯈꯛ ꯑꯣꯏꯗꯨꯅ ꯏꯆꯟꯒꯤ ꯃꯤꯠꯂꯨ ꯑꯅꯤꯗ ꯄꯤꯔꯥꯡꯇꯅ ꯊꯨꯝꯍꯜꯂꯛꯂꯦ ꯑꯃꯪꯕ ꯅꯣꯡꯒꯤ ꯃꯄꯩꯅ ꯅꯣꯡꯂꯤꯛ ꯑꯣꯟꯗꯨꯅ ꯂꯩꯃꯥꯏꯗ ꯇꯥꯅꯤꯡꯂꯕꯁꯨ ꯃꯉꯥꯎ ꯊꯤꯕ ꯃꯥꯂꯪꯕꯅ ꯍꯨꯝꯗꯨꯅ ꯄꯨꯔꯒ ꯂꯩꯕꯒꯨꯝ ꯏꯆꯟꯒꯤ ꯃꯤꯠꯂꯨ ꯑꯅꯤꯗ ꯏꯍꯧꯔꯛꯂꯤꯕ ꯄꯤꯔꯥꯡꯒꯤ ꯏꯊꯛ ꯑꯗꯨꯁꯨ ꯅꯣꯡꯗꯥꯏꯔꯦꯝꯕꯒꯤ ꯅꯨꯡꯁꯤꯕ ꯁꯛꯇꯝꯅ ꯃꯥꯂꯪꯕꯒꯤ ꯁꯛꯇꯝ ꯂꯧꯗꯨꯅ ꯉꯥꯎꯍꯟꯗꯨꯅ ꯄꯤꯔꯥꯡ ꯑꯗꯨ ꯃꯅꯤꯡꯇꯝꯅ ꯁꯤꯟꯊꯍꯟꯕꯗꯤ ꯉꯝꯈꯤꯗꯦ ꯑꯗꯨꯃꯛ ꯃꯤꯠꯂꯨ ꯑꯅꯤꯗ ꯏꯃꯥꯏꯆꯣꯅ ꯇꯅꯤꯛ ꯇꯅꯤꯛ ꯂꯥꯎꯅ ꯂꯩꯔꯤ ꯁꯅꯥꯊꯣꯏꯁꯨ ꯉꯛꯄꯒꯤ ꯄꯟꯈꯩ ꯂꯩꯈꯤꯗ꯭ꯔꯦ ꯑꯗꯨꯅ ꯇꯌꯥꯜꯗ ꯋꯥꯍꯪ ꯑꯃꯒ ꯂꯣꯏꯅꯅ ꯌꯦꯡꯂꯛꯄꯗ ꯇꯌꯥꯜ ꯃꯄꯤ ꯏꯔꯥ ꯆꯦꯟꯅ ꯃꯣꯃꯣ ꯅꯣꯛꯂꯒ ꯃꯉꯛ ꯅꯣꯝꯃꯛꯏ ꯃꯗꯨꯗꯒꯤ ꯃꯈꯣꯏ ꯑꯅꯤꯁꯨ ꯁꯨꯃꯥꯡꯗ ꯀꯨꯝꯊꯔꯛꯂꯒ ꯑꯅꯤꯗꯨꯕꯨ ꯌꯦꯡꯂꯒ ꯂꯩꯔꯛꯏ ꯀꯔꯤꯒꯤꯅꯣ ꯈꯪꯗꯦ ꯅꯣꯡꯗꯥꯏꯔꯦꯝꯕꯗꯨ ꯉꯁꯤꯗꯤ ꯃꯥꯏꯊꯣꯡ ꯃꯀꯥ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯂꯥꯝꯃꯤ ꯅꯣꯡꯗꯥꯏꯅ ꯏꯕꯦ ꯍꯔꯥꯎꯅ ꯆꯪꯁꯤꯜꯂꯛꯂꯒ ꯏꯆꯟꯕꯨ ꯆꯦꯠꯅ ꯀꯣꯟꯁꯤꯟꯖꯔꯛꯏ ꯉꯁꯥꯏꯒꯩ ꯅꯤꯛ ꯅꯤꯛ ꯂꯥꯎꯅ ꯆꯣꯟꯗꯨꯅ ꯃꯤꯠꯂꯨ ꯑꯅꯤꯗ ꯇꯔꯪ ꯇꯔꯪ ꯂꯩꯔꯝꯕ ꯏꯆꯟꯒꯤ ꯄꯤꯒꯤ ꯃꯄꯩ ꯑꯗꯨ ꯃꯅꯤꯡ ꯇꯝꯅ ꯈꯖꯥꯏ ꯇꯝꯅ ꯁꯤꯟꯊꯔꯛꯂꯦ ꯃꯇꯝ ꯀꯨꯏꯅ ꯑꯣꯝꯈꯠꯇꯨꯅ ꯂꯥꯛꯄ ꯃꯩꯆꯥꯛ ꯄꯨꯝꯕ ꯈꯨꯗꯛꯇ ꯃꯥꯡꯈꯤꯕꯒꯨꯝ ꯐꯥꯎꯖꯩ ꯅꯥꯀꯦꯟ ꯊꯥꯒꯤ ꯃꯇꯝꯗ ꯂꯩꯃꯥꯏꯗ ꯀꯦꯟꯗꯨꯅ ꯆꯅꯐꯝ ꯈꯪꯗꯅ ꯅꯨꯡꯁꯤꯠꯅ ꯍꯨꯝꯕ ꯃꯥꯏꯀꯩꯗ ꯀꯣꯏꯄꯥꯏ ꯄꯥꯏꯔꯝꯕꯗꯒꯤ ꯀꯨꯝꯒꯤ ꯑꯍꯥꯟꯕ ꯅꯣꯡꯍꯧ ꯂꯥꯛꯂꯒ ꯏꯄꯥꯛꯇ ꯆꯦꯟꯊꯗꯨꯅ ꯄꯨꯊꯈꯤꯕꯒꯨꯝ ꯅꯣꯡꯗꯥꯏꯔꯦꯝꯕꯒꯤ ꯃꯊꯥꯗ ꯂꯩꯔꯕꯗ ꯏꯆꯟꯒꯤ ꯀꯪꯗꯨꯅ ꯂꯩꯔꯨꯔꯕ ꯊꯃꯣꯏ ꯃꯌꯣꯜꯗ ꯅꯧꯅ ꯌꯦꯠꯅꯤꯡ ꯍꯨꯜꯂꯛꯄꯒꯨꯝ ꯐꯥꯎꯔꯛꯂꯦ ꯍꯔꯥꯎꯅ ꯃꯈꯨꯠ ꯑꯅꯤꯗꯨ ꯊꯥꯡꯒꯠꯇꯨꯅ ꯅꯣꯡꯗꯥꯏꯔꯦꯝꯕꯕꯨ ꯀꯣꯟꯁꯤꯟꯖꯒꯦ ꯈꯜꯂꯛꯄ ꯃꯤꯀꯨꯞꯇ ꯈꯪꯍꯧꯗꯅ ꯑꯈꯥꯛ ꯑꯔꯥꯎꯅ ꯏꯆꯟꯒꯤ ꯃꯣꯃꯣꯟ ꯃꯤꯅꯣꯛ ꯑꯗꯨ ꯃꯥꯡꯍꯟꯕꯤꯔꯛꯏ ꯈꯥꯕꯅ ꯃꯍꯥꯛꯀꯤ ꯃꯈꯨꯠ ꯆꯦꯠꯅ ꯄꯥꯏꯁꯤꯟꯈꯤꯕꯗꯨ ꯅꯤꯡꯁꯤꯡꯂꯛꯄꯗ ꯅꯣꯡꯗꯥꯏꯔꯦꯝꯕꯕꯨ ꯅꯨꯡꯁꯤꯅ ꯀꯣꯟꯖꯒꯦ ꯈꯟꯅ ꯊꯥꯡꯒꯠꯆꯔꯛꯄ ꯃꯈꯨꯠꯇꯨꯅ ꯅꯣꯡꯗꯥꯏꯔꯦꯝꯕꯕꯨ ꯈꯪꯏꯟ ꯏꯟꯊꯣꯔꯛꯏ ꯃꯗꯨꯗ ꯅꯣꯡꯗꯥꯏꯔꯦꯝꯕ ꯄꯨꯡꯉꯛ ꯉꯛꯅ ꯏꯕꯦ ꯅꯪ ꯌꯥꯝꯕꯨꯡꯕꯨ ꯁꯥꯎꯔꯤꯔꯣ ꯅꯪ ꯌꯥꯝꯕꯨꯡꯕꯨ ꯋꯥꯔꯧꯔꯤꯔꯣ ꯃꯇꯝ ꯀꯨꯏꯅ ꯑꯩꯅ ꯅꯪꯕꯨ ꯋꯥꯍꯜꯂꯦ ꯍꯥꯏꯗꯨꯅ ꯅꯪ ꯑꯩꯕꯨ ꯃꯤꯔꯥꯏꯔꯒꯦ ꯈꯜꯂꯕꯣ ꯄꯥꯎꯈꯨꯝ ꯄꯤꯕ ꯉꯝꯗꯅ ꯏꯆꯟ ꯃꯆꯤꯟ ꯈꯨꯝꯂꯒ ꯀꯞꯇꯨꯅ ꯂꯩ ꯏꯆꯟꯒꯤ ꯃꯇꯧꯗ ꯂꯩꯇꯥꯐꯝ ꯈꯪꯗ꯭ꯔꯗꯨꯅ ꯅꯣꯡꯗꯥꯏꯅ ꯑꯩꯕꯨ ꯎꯔꯒ ꯍꯔꯥꯎꯕꯒꯤ ꯃꯍꯨꯠꯇ ꯀꯔꯤꯒꯤ ꯃꯤꯠꯂꯨꯗ ꯄꯤꯔꯥ ꯑꯩꯕꯨ ꯀꯔꯤꯒꯤ ꯏꯟꯊꯣꯛꯂꯤꯕ ꯍꯦ ꯑꯉꯥꯎꯕꯤ ꯅꯪꯒꯤꯁꯦ ꯌꯥꯝꯕꯨꯡꯗ ꯑꯣꯏꯅꯔꯤꯕ ꯍꯥꯏꯗꯨꯔꯥ ꯑꯃꯨꯛꯇꯁꯨ ꯑꯩꯉꯣꯟꯗ ꯃꯤꯠꯅ ꯀꯟꯅ ꯌꯦꯡꯕ ꯉꯝꯗꯅ ꯅꯪꯅ ꯉꯁꯤ ꯃꯗꯨ ꯍꯥꯏꯔꯒ ꯏꯆꯟꯒꯤ ꯅꯥꯛꯇ ꯆꯪꯁꯤꯟꯖꯕꯗ
ꯏꯆꯟ ꯈꯣꯡꯊꯥꯡ ꯑꯃ ꯑꯅꯤ ꯇꯨꯡꯍꯜꯂꯤ꯫ ꯃꯗꯨꯗ ꯅꯣꯡꯗꯥꯏꯔꯦꯝꯕꯁꯨ ꯏꯆꯟꯒꯤ ꯃꯅꯥꯛꯇ ꯅꯛꯁꯤꯟꯕ ꯉꯝꯗꯅ ꯂꯦꯞꯂꯒ ꯇꯤꯡꯍꯛ ꯇꯤꯡꯍꯛ ꯇꯌꯥꯜꯒ ꯁꯅꯥꯊꯣꯏꯒꯗ ꯍꯟꯅ ꯌꯦꯡꯖꯔꯛꯏ꯫ ꯃꯥꯅ ꯌꯦꯡꯂꯨꯕꯗ ꯑꯅꯤꯗꯨꯁꯨ ꯃꯉꯣꯟꯗꯒꯤ ꯃꯤꯠꯌꯦꯡ ꯅꯥꯊꯩꯗꯨꯅ ꯂꯩꯈꯤ꯫ ꯑꯗꯨꯗꯒꯤ ꯉꯛꯆꯥꯅꯅ ꯅꯣꯡꯗꯥꯏꯔꯦꯝꯕ ꯀꯞꯂꯒ ꯂꯩꯔꯤꯕ ꯏꯆꯟꯗ ꯑꯃꯨꯛ ꯌꯦꯡꯉꯤ꯫ ꯃꯉꯣꯟꯗꯒꯤ ꯅꯥꯊꯩꯔꯒ ꯂꯩꯔꯤꯕ ꯃꯍꯥꯛꯀꯤ ꯃꯔꯨꯞ ꯇꯌꯥꯜ ꯑꯃꯗꯤ ꯁꯅꯥꯊꯣꯏꯗ ꯌꯦꯡꯖꯩ꯫ ꯑꯉꯛꯄ ꯃꯥꯏꯊꯣꯡꯒ ꯂꯣꯏꯅꯅ ꯏꯆꯟꯗ ꯌꯦꯡꯂꯒ ꯍꯪꯖꯔꯛꯏ꯫ ꯅꯪꯅ ꯑꯩꯉꯣꯟꯗ ꯎꯠꯂꯤꯕ ꯃꯇꯧ ꯃꯁꯤꯕꯨ ꯑꯩꯒꯤ ꯀꯔꯤ ꯑꯁꯣꯏꯕ? ꯍꯣꯏ, ꯑꯩꯒꯤ ꯑꯁꯣꯏꯕ ꯍꯥꯏꯕꯕꯨ ꯃꯇꯝ ꯁꯥꯡꯅ ꯑꯩ ꯅꯐꯝꯗꯒꯤ ꯂꯣꯠꯇꯨꯅ ꯂꯩꯔꯨꯔꯦ꯫ ꯑꯗꯨꯕꯨ ꯑꯩꯅ ꯂꯣꯠꯇꯨꯅ ꯂꯩꯈ꯭ꯔꯕꯁꯨ ꯅꯪꯕꯨꯗꯤ ꯃꯤꯀꯨꯞ ꯑꯃꯠꯇ ꯀꯥꯎꯈꯤꯗꯦ꯫ ꯃꯤꯀꯨꯞ ꯈꯨꯗꯤꯡ ꯅꯤꯡꯁꯤꯡꯗꯨꯅ ꯂꯦꯟꯖꯈꯤꯕꯅꯤ꯫ ꯑꯩ ꯏꯁꯥꯒꯤ ꯑꯁꯣꯏꯕ, ꯐꯠꯇ꯭ꯔꯕ ꯂꯝꯆꯠ ꯃꯌꯥꯝꯅ ꯇꯨꯀꯠꯆꯔꯕ ꯂꯤꯆꯠ ꯁꯥꯖꯠ ꯑꯗꯨꯕꯨ ꯁꯦꯝꯗꯣꯛꯆꯅꯕ ꯍꯣꯠꯅꯕꯗ ꯅꯈꯣꯏ ꯃꯌꯥꯝꯗꯒꯤ ꯂꯣꯠꯇꯨꯅ ꯂꯩꯈꯤꯕꯅꯤ꯫ ꯃꯇꯤꯛ ꯆꯥꯕ ꯃꯤꯁꯛ ꯑꯃ ꯑꯣꯏꯕꯃꯛ ꯉꯝꯗ꯭ꯔꯕꯁꯨ ꯃꯌꯥꯝꯅ ꯍꯤꯡꯅꯔꯤꯕ ꯑꯁꯤꯒꯨꯝ ꯍꯤꯡꯕ ꯉꯝꯅꯕ ꯑꯩ ꯍꯣꯠꯅꯖꯈꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯑꯩꯅ ꯅꯪꯕꯨ ꯀꯥꯎꯊꯣꯛꯈꯤꯕꯗꯤ ꯂꯩꯈꯤꯗꯕꯅꯤ꯫ ꯃꯁꯤꯒꯤꯗꯃꯛ ꯅꯪ ꯑꯩꯕꯨ ꯋꯥꯔꯧꯔꯒ ꯑꯩꯕꯨ ꯃꯤꯔꯥꯏꯔꯒꯦ ꯈꯜꯂꯕ꯭ꯔꯣ? ꯃꯍꯥꯛꯀꯤ ꯋꯥꯍꯩ ꯃꯌꯥꯝꯗꯨ ꯇꯥꯔꯨꯕꯗꯒꯤ ꯏꯆꯟ ꯑꯃꯨꯛꯀ ꯍꯦꯟꯅ ꯀꯞꯄ ꯍꯦꯜꯂꯛꯂꯦ꯫ ꯃꯗꯨꯗ ꯅꯣꯡꯗꯥꯏꯔꯦꯝꯕ ꯃꯁꯥꯗꯨ ꯂꯩꯇꯥꯐꯝ ꯑꯃ ꯈꯪꯗ꯭ꯔꯗꯨꯅ ꯇꯌꯥꯜꯒꯤ ꯃꯥꯡꯗ ꯂꯦꯞꯄꯒ ꯍꯪꯕ ꯍꯧꯔꯛꯂꯦ꯫ ꯇꯌꯥꯜ, ꯑꯩꯕꯨ ꯎꯔꯒ ꯃꯥꯅ ꯀꯞꯂꯤꯕꯁꯦ ꯀꯔꯤꯒꯤꯅꯣ? ꯅꯈꯣꯏꯗꯤ ꯈꯪꯂꯝꯒꯅꯤ꯫ ꯑꯩꯉꯣꯟꯗ ꯑꯃꯨꯛꯇ ꯃꯔꯝ ꯇꯥꯛꯄꯤꯌꯨꯕ꯫ ꯇꯌꯥꯜ ꯃꯍꯥꯛꯀꯤ ꯃꯔꯨꯞ ꯅꯣꯡꯗꯥꯏꯔꯦꯝꯕꯒꯤ ꯋꯥꯍꯪꯒꯤ ꯄꯥꯎꯈꯨꯝ ꯄꯤꯕꯒꯤ ꯃꯍꯨꯠꯇ ꯃꯥꯏ ꯂꯩꯊꯣꯛꯂꯒ ꯑꯣꯏꯅ ꯂꯩꯈꯤ꯫ ꯅꯣꯡꯗꯥꯏꯅ ꯇꯌꯥꯜꯅ ꯄꯥꯎꯈꯨꯝ ꯄꯤꯔꯛꯇ꯭ꯔꯕꯗ ꯁꯅꯥꯊꯣꯏꯒꯤ ꯃꯥꯡꯗ ꯑꯃꯨꯛ ꯂꯦꯞꯄꯒ ꯃꯄꯨꯛꯅꯤꯡ ꯂꯩꯇꯥꯗꯅ ꯍꯪꯖꯔꯛꯏ꯫ ꯁꯅꯥꯊꯣꯏ, ꯏꯆꯟꯒ ꯅꯈꯣꯏ ꯑꯅꯤꯗꯤ ꯑꯃꯅ ꯑꯃꯒꯤ ꯃꯔꯝꯗ ꯂꯣꯏꯅ ꯈꯪꯅꯕꯅꯤ꯫ ꯃꯥꯅ ꯑꯩꯕꯨ ꯎꯔꯒ ꯀꯞꯂꯤꯕꯁꯦ ꯀꯔꯤꯒꯤꯅꯣ? ꯃꯥ ꯑꯩꯕꯨ ꯋꯥꯔꯧꯕ꯭ꯔꯣꯕ? ꯋꯥꯔꯧꯔꯕꯁꯨ ꯅꯪꯅ ꯈꯔ ꯍꯥꯏꯕꯤꯌꯨꯕ꯫ ꯑꯩ ꯃꯥꯕꯨ ꯅꯨꯡꯁꯤꯗꯕꯒꯤ ꯑꯁꯨꯛ ꯀꯨꯏꯕꯁꯦ ꯃꯥꯕꯨ ꯃꯤꯔꯥꯏꯗꯨꯅ ꯂꯩꯕ ꯅꯠꯇꯦꯅ ꯅꯪꯅ ꯍꯥꯏꯔꯗꯤ ꯃꯥ ꯁꯣꯏꯗꯅ ꯌꯥꯅꯤꯕ꯫ ꯁꯅꯥꯊꯣꯏ ꯅꯣꯡꯗꯥꯏꯔꯦꯝꯕꯒꯤ ꯋꯥꯍꯪꯁꯤꯡꯗꯨꯒꯤ ꯄꯥꯎꯈꯨꯝ ꯄꯤꯕ ꯉꯝꯗ꯭ꯔꯗꯨꯅ ꯂꯨꯛꯊꯗꯨꯅ ꯃꯄꯤ ꯁꯤꯟꯊꯔꯒ ꯂꯩꯈꯤ꯫ ꯑꯍꯨꯝꯗꯨꯒꯤ ꯃꯇꯧꯗ ꯅꯣꯡꯗꯥꯏꯔꯦꯝꯕꯁꯨ ꯋꯥꯔꯧꯕ ꯄꯣꯛꯂꯗꯨꯅ ꯃꯁꯥꯅ ꯃꯁꯥꯕꯨ ꯆꯩꯖꯔꯛꯏ꯫ ꯑꯩꯅ ꯍꯪꯕ ꯋꯥꯍꯪꯒꯤ ꯄꯥꯎꯈꯨꯝꯕꯨ ꯀꯅꯥꯅ ꯄꯤꯅꯤꯡꯒꯅꯤ? ꯍꯦꯛ ꯃꯤꯔꯣꯜ ꯇꯥꯔꯛꯄꯗꯒꯤ ꯀꯅꯥ ꯑꯃꯠꯇꯅ ꯑꯩꯒꯤ ꯏꯆꯤꯟꯁꯤꯅ ꯍꯪꯖꯈꯤꯕ ꯋꯥꯍꯪꯒꯤ ꯄꯥꯎꯈꯨꯝ ꯍꯔꯥꯎ ꯍꯔꯥꯎꯅ ꯄꯤꯔꯛꯈꯤꯗ꯭ꯔꯤ꯫ ꯑꯩꯗꯤ ꯃꯤ ꯃꯔꯛꯇꯒꯤ ꯅꯥꯏꯇꯣꯝ ꯇꯥꯕ ꯃꯤꯁꯛ ꯑꯃꯅꯤ꯫ ꯑꯩꯕꯨ ꯀꯅꯥꯅ ꯅꯨꯡꯁꯤꯕꯤꯗꯨꯅ ꯑꯩꯒꯤ ꯋꯥ ꯇꯥꯕꯤꯒꯅꯤ? ꯑꯩꯕꯨ ꯎꯕꯗ ꯀꯅꯥꯅ ꯍꯔꯥꯎꯒꯅꯤ? ꯃꯇꯨꯡ ꯑꯣꯟꯊꯣꯛꯂꯒ ꯈꯨꯠ ꯅꯥꯝꯃꯅ ꯈ꯭ꯋꯥꯡ ꯃꯦꯠꯂꯒ ꯈꯨꯠ ꯅꯥꯝꯃꯅ ꯃꯥꯏ ꯈꯨꯝꯖꯤꯜꯂꯒ ꯃꯄꯤ ꯈꯥꯡꯒꯠꯂꯒ ꯂꯩꯈꯤ꯫ ꯁꯨꯃꯥꯡ ꯑꯗꯨꯗ ꯃꯈꯣꯏ ꯃꯔꯤ ꯂꯩꯔꯕꯁꯨ ꯀꯅꯥ ꯑꯃꯠꯇ ꯋꯥ ꯉꯥꯡꯉꯛꯈꯤꯗꯕꯅ ꯏꯆꯤꯛ ꯆꯤꯛꯏ꯫ ꯑꯗꯨꯕꯨ ꯑꯆꯤꯛꯄꯗꯨ ꯊꯨꯒꯥꯏꯗꯨꯅ ꯇꯞꯅ ꯏꯆꯟꯅ ꯌꯥꯝꯕꯨꯡ! ꯃꯇꯨꯡ ꯑꯣꯟꯊꯣꯛꯂꯒ ꯂꯩꯔꯤꯕ ꯅꯣꯡꯗꯥꯏꯔꯦꯝꯕꯗꯨ ꯋꯥ ꯉꯥꯡꯉꯛꯂꯤꯕꯤ ꯏꯆꯟꯗ ꯌꯦꯡꯂꯛꯂꯦ꯫ ꯇꯌꯥꯜꯁꯨ ꯁꯅꯥꯊꯣꯏꯁꯨꯅꯤ ꯆꯞ ꯃꯥꯟꯅꯩ꯫ ꯏꯆꯟꯗ ꯉꯝꯅ ꯌꯦꯡꯂꯛꯂꯒ ꯂꯩꯔꯛꯏ꯫ ꯏꯆꯟꯅ ꯃꯇꯝ ꯀꯨꯏꯅ ꯀꯧꯕ ꯐꯪꯖꯔꯨꯗ꯭ꯔꯕ ꯌꯥꯝꯕꯨꯡꯕꯨ ꯉꯁꯤ ꯃꯤꯀꯨꯞ ꯑꯁꯤꯗ ꯑꯃꯨꯛ ꯍꯟꯅ ꯀꯧꯕ ꯐꯪꯍꯟꯕꯤꯕꯒꯤꯗꯃꯛ ꯌꯥꯝꯕꯨꯡꯕꯨ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤ꯫ ꯅꯣꯡꯗꯥꯏꯅ ꯅꯪꯅ ꯉꯁꯤ ꯇꯧꯔꯤꯕꯁꯤꯕꯨ ꯀꯔꯤꯅꯣ? ꯑꯩꯕꯨ ꯀꯩ ꯇꯧ ꯍꯥꯏꯕꯅꯣ? ꯅꯪꯅ ꯋꯥꯔꯧꯔꯕꯁꯨ ꯋꯥꯔꯧꯗꯅꯕ ꯅꯪꯅ ꯇꯧ ꯍꯥꯏꯕꯗꯣ ꯑꯩ ꯇꯧꯒꯦ꯫ ꯍꯥꯏꯌꯨ, ꯅꯪꯒꯤ ꯑꯄꯥꯝꯕꯗꯣ꯫ ꯏꯆꯟ ꯃꯄꯤꯗꯨ ꯍꯥꯏꯐꯦꯠ ꯇꯩꯊꯣꯛꯆꯔꯒ ꯆꯦꯛꯁꯤꯟꯍꯧꯗꯕ ꯃꯤꯀꯨꯞ ꯑꯃꯅ ꯋꯥꯅ ꯉꯥꯏꯖꯔꯛꯄ ꯉꯁꯤꯒꯤ ꯇꯥꯡꯂꯕ ꯄꯨꯡꯖꯥ ꯑꯁꯤꯕꯨ ꯍꯔꯥꯎꯅ ꯃꯃꯣꯟ ꯅꯣꯛꯅ ꯂꯩꯖꯕ ꯉꯝꯍꯟꯗ꯭ꯔꯦ꯫ ꯑꯩ ꯌꯥꯝꯕꯨꯡꯕꯨ ꯊꯃꯣꯏꯗ ꯂꯥꯠꯇꯨꯅ ꯀꯅꯥ ꯑꯃꯠꯇꯗ ꯑꯩꯒꯤ ꯊꯃꯣꯏ ꯄꯤꯊꯣꯛꯇꯅ ꯌꯥꯝꯕꯨꯡꯒꯤ ꯁꯔꯨꯛ ꯈꯥꯛꯇꯨꯅ ꯊꯝꯖꯔꯛꯄꯅꯦ꯫ ꯑꯗꯨꯕꯨ ꯃꯈꯥ ꯇꯥꯕ ꯉꯝꯖꯗꯅ ꯂꯩꯃꯥꯏꯗ ꯌꯦꯡꯂꯒ ꯀꯞꯇꯨꯅ ꯂꯩꯈꯤ꯫ ꯑꯉꯛꯄ ꯑꯃꯒ ꯂꯣꯏꯅꯅ ꯅꯣꯡꯗꯥꯏꯔꯦꯝꯕꯅ ꯍꯪꯖꯔꯛꯏ꯫ ꯑꯗꯨꯕꯨ ꯀꯩꯗꯧꯔꯕ? ꯏꯆꯟ ꯂꯨꯛꯊꯅ ꯑꯗꯨꯃꯛ ꯈꯨꯝꯖꯔꯛꯏ꯫ ꯑꯩꯅ ꯌꯥꯝꯕꯨꯡꯕꯨ ꯅꯨꯡꯁꯤꯖꯕ ꯅꯤꯡꯖꯕꯗ ꯑꯃꯛꯄ ꯌꯥꯎꯕꯒꯤꯔ ꯈꯪꯗꯦ ꯑꯩꯁꯦ ꯅꯪ ꯀꯩꯗꯧꯔꯒꯦ?
Ican nongdairembada pirang maningtamna sintharlaga yengjara'i. Aduga ꯑꯩꯁꯦ ꯃꯤꯒꯤ ꯑꯣꯏꯈ꯭ꯔꯦ ꯌꯥꯝꯕꯨꯡ ꯑꯩ ꯂꯨꯍꯣꯡꯕꯒꯤ ꯃꯇꯝ ꯂꯦꯞꯀꯗꯧꯔꯦ ꯍꯥ ꯂꯦꯞꯂꯤꯕ ꯈꯣꯡꯐꯝ ꯑꯗꯨꯗꯒꯤ ꯇꯨꯡꯂꯣꯝꯗ ꯍꯜꯂꯤ. ꯑꯉꯥꯎꯕ ꯃꯤꯃꯥꯟꯅꯗ꯭ꯔꯕ ꯑꯃꯒꯨꯝ ꯇꯨꯃꯤꯟꯅ ꯂꯦꯞꯇꯨꯅ ꯂꯩꯈꯤ. ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯃꯔꯤꯛ ꯑꯃꯠꯇꯁꯨ ꯁꯤꯟꯊꯔꯛꯈꯤꯗꯦ. ꯅꯣꯡꯗꯥꯏꯔꯦꯝꯕꯒꯤ ꯉꯥꯎꯆꯠꯅꯕ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯏꯆꯟꯁꯨ ꯄꯥꯈꯠꯅ ꯃꯄꯤ ꯁꯤꯟꯊꯕ ꯂꯦꯞꯂꯒ ꯌꯦꯡꯖꯩ. ꯗꯌꯥꯜꯅ ꯅꯣꯡꯗꯥꯏꯔꯦꯝꯕ ꯁꯅꯥꯊꯣꯏꯅ ꯌꯥꯝꯕꯨꯡ. ꯑꯗꯨꯗꯒꯤ ꯅꯣꯡꯗꯥꯏꯔꯦꯝꯕ ꯈꯣꯟꯖꯦꯜ ꯍꯧꯅ ꯑꯉꯥꯎꯕ ꯑꯃꯒꯨꯝ ꯅꯣꯛꯊꯣꯔꯛꯂꯦ. ꯅꯣꯡꯗꯥꯏꯔꯦꯝꯕꯒꯤ ꯃꯇꯧ ꯑꯗꯨꯗ ꯗꯌꯥꯜꯅ ꯄꯥꯈꯠꯅ ꯆꯪꯁꯤꯜꯂꯒ ꯅꯣꯡꯗꯥꯏꯔꯦꯝꯕꯒꯤ ꯂꯦꯡꯕꯥꯟꯗ ꯄꯥꯏꯔꯒ ꯗꯌꯥꯜꯅ ꯅꯣꯡꯗꯥꯏꯔꯦꯝꯕ ꯅꯪ ꯀꯩꯗꯧꯔꯒꯦ ꯁꯦ ꯋꯥꯈꯜ ꯑꯃꯨꯛꯇ ꯇꯥꯎꯕ ꯁꯅꯥꯊꯣꯏꯅ ꯏꯆꯟ ꯌꯥꯝꯕꯨꯡꯁꯦ ꯀꯩꯅꯣꯝꯃ ꯇꯧꯈ꯭ꯔꯦ. ꯃꯊ꯭ꯋꯥꯏ ꯋꯥꯖꯅ ꯍꯥꯏꯔꯛꯂꯤꯕꯅꯤ. ꯏꯆꯟꯁꯨ ꯄꯥꯈꯠꯄ ꯄꯣꯛꯂꯕꯅꯤ. ꯑꯗꯨꯅ ꯀꯞꯄ ꯇꯣꯛꯂꯒ ꯃꯤꯄꯥꯏꯖꯅ ꯏꯆꯟꯅ ꯌꯥꯝꯕꯨꯡ ꯗꯌꯥꯜꯅ ꯈꯨꯗꯥꯡ ꯄꯥꯏꯔꯒ ꯃꯥꯕꯨ ꯌꯦꯡꯍꯜꯂꯤ. ꯑꯗꯨꯒ ꯅꯣꯡꯗꯥꯏꯔꯦꯝꯕ ꯅꯪ ꯑꯃꯨꯛꯇ ꯑꯩꯉꯣꯟꯗ ꯌꯦꯡꯉꯣ ꯁꯦꯕ ꯑꯩꯉꯣꯟꯗ ꯌꯦꯡꯉꯣꯕ. ꯗꯌꯥꯜꯅ ꯅꯝꯗꯅ ꯃꯉꯣꯟꯗ ꯌꯦꯡꯍꯟꯕꯗꯒꯤ ꯅꯣꯛꯂꯝꯕ ꯅꯣꯡꯗꯥꯏꯔꯦꯝꯕꯗꯨ ꯃꯈꯣꯜ ꯊꯣꯛꯅ ꯍꯤꯛ ꯍꯤꯛ ꯑꯃꯨꯛ ꯀꯞꯊꯣꯔꯛꯂꯦ. ꯗꯌꯥꯜꯅ ꯅꯣꯡꯗꯥꯏꯔꯦꯝꯕ ꯅꯣꯡꯗꯥꯏꯔꯦꯝꯕꯅ ꯗꯌꯥꯜꯕꯨ ꯏꯟꯊꯣꯛꯂꯒ ꯄꯦꯟꯅ ꯆꯥꯛꯅ ꯀꯞꯆꯔꯛꯏ. ꯃꯆꯤꯟꯗꯁꯨ ꯍꯥꯏꯖꯩ ꯅꯣꯡꯗꯥꯏꯔꯦꯝꯕ ꯅꯪꯒꯤ ꯃꯄꯣꯛ ꯁꯦꯝꯕ ꯂꯥꯏꯗꯣ ꯈꯨꯁꯦꯝ ꯍꯩꯃꯟꯗꯦ ꯃꯤꯅꯨꯡꯁꯤ ꯂꯩꯃꯟꯗꯦꯗꯀꯣ. ꯑꯗꯨꯗꯒꯤ ꯃꯈꯨꯠ ꯑꯅꯤꯗꯨ ꯃꯃꯤꯠ ꯑꯅꯤꯗꯨꯗ ꯉꯥꯏꯍꯥꯛ ꯅꯝꯂꯒ ꯁꯤꯟꯊꯔꯝꯕ ꯃꯄꯤ ꯄꯨꯝꯕ ꯊꯤꯡꯒꯠꯆꯔꯒꯦ ꯈꯟꯗꯨꯅ ꯇꯩꯊꯣꯛꯆꯩ. ꯑꯗꯨꯕꯨ ꯅꯨꯄꯥ ꯑꯣꯏꯔꯁꯨ ꯃꯄꯤꯗꯨ ꯆꯦꯟꯊꯔꯛꯀꯅꯨ ꯌꯥꯕ ꯀꯧꯕ ꯂꯩꯈꯤꯗꯦ. ꯃꯄꯤ ꯁꯤꯟꯊꯖꯔꯕꯁꯨ ꯃꯥꯏꯊꯣꯡꯗꯗꯤ ꯃꯣꯃꯣ ꯅꯣꯛꯂꯒ ꯅꯣꯡꯗꯥꯏꯅ ꯑꯩꯅ ꯅꯪꯒꯤ ꯅꯐꯝꯗ ꯊꯝꯈꯤꯕ ꯊꯥꯖꯕ ꯑꯗꯨꯗꯤ ꯃꯁꯤ ꯅꯠꯈꯤꯗꯦꯀꯣ. ꯋꯥ ꯉꯥꯡꯅ ꯉꯥꯡꯅ ꯁꯤꯟꯊꯔꯛꯂꯤꯕ ꯃꯄꯤꯗꯨ ꯇꯩꯊꯣꯛꯆꯩ. ꯅꯪꯒꯤ ꯅꯐꯝꯗ ꯑꯩꯅ ꯊꯝꯈꯤꯕ ꯊꯥꯖꯕ ꯈꯨꯗꯤꯡꯗꯨꯁꯨ ꯇꯥꯡꯒꯣꯏ ꯑꯣꯏꯅ ꯏꯃꯥꯡꯗ ꯇꯥꯔꯔꯦ. ꯑꯩꯒ ꯅꯪꯒ ꯑꯔꯣꯏꯕ ꯎꯅꯈꯤꯕ ꯃꯤꯀꯨꯞꯇ ꯑꯩ ꯅꯐꯝꯗ ꯍꯥꯏꯗꯤ ꯍꯥꯏꯖꯔꯝꯕꯅꯦ ꯅꯪꯒꯤ ꯃꯥꯡꯗ ꯑꯩ ꯑꯃꯨꯛ ꯍꯟꯅ ꯂꯦꯞꯂꯛꯈꯤꯅꯤ. ꯃꯔꯛꯇꯨꯗ ꯀꯅꯥꯒꯨꯝꯕꯅ ꯅꯪꯒꯤ ꯊꯃꯣꯏ ꯅꯤꯔꯛꯄ ꯌꯥꯎꯔꯕꯁꯨ ꯅꯪꯒꯤ ꯊꯃꯣꯏꯗꯣ ꯑꯩꯒꯤ ꯁꯔꯨꯛ ꯈꯥꯛꯇꯨꯅ ꯊꯝꯕꯤꯔꯝꯃꯨ. ꯃꯗꯨꯗ ꯅꯪꯅ ꯑꯩꯉꯣꯟꯗ ꯊꯥꯖꯕ ꯄꯤꯈꯤꯕ ꯅꯠꯇ꯭ꯔꯣ? ꯑꯗꯨꯒ ꯀꯔꯤꯒꯤ ꯉꯁꯤꯅ ꯑꯗꯨ ꯌꯧꯅ ꯅꯣꯡꯗꯥꯏꯔꯦꯝꯕꯅ ꯃꯥꯕꯨ ꯂꯥꯟꯅ ꯂꯧꯔꯛꯄ ꯑꯗꯨꯗ ꯏꯆꯟ ꯇꯨꯃꯤꯟꯅ ꯂꯩꯁꯤꯟꯕ ꯉꯝꯗ꯭ꯔꯦ. ꯋꯥꯔꯧꯐꯝꯁꯨ ꯊꯣꯛꯏ. ꯀꯔꯤꯒꯨꯝꯕ ꯅꯣꯡꯗꯥꯏꯔꯦꯝꯕꯅ ꯑꯇꯣꯞꯄ ꯑꯃꯒ ꯄꯨꯟꯁꯤ ꯂꯩꯄꯨꯟ ꯁꯦꯝꯒꯗꯧꯔꯦ ꯍꯥꯏꯔꯛꯄ ꯊꯣꯛꯂꯕꯁꯨ ꯃꯥꯁꯨ ꯅꯣꯡꯗꯥꯏꯔꯦꯝꯕꯗ ꯋꯥꯔꯧꯔꯝꯒꯅꯤ. ꯑꯗꯨꯕꯨ ꯃꯍꯥꯛꯁꯨ ꯃꯁꯥꯅ ꯌꯥꯅꯤꯡꯅ ꯊꯣꯛꯍꯟꯈꯤꯕ ꯊꯧꯗꯣꯛꯇꯤ ꯅꯠꯇꯕꯅꯤꯅ ꯁꯦꯡꯗꯣꯛꯆꯅꯕ ꯍꯣꯠꯅꯖꯔꯛꯏ. ꯏꯆꯟꯅ ꯌꯥꯝꯕꯨꯡ ꯑꯩꯒꯤ ꯋꯥꯁꯦ ꯂꯣꯏꯕ ꯅꯪꯗꯦ. ꯅꯣꯡꯗꯥꯏꯔꯦꯝꯕꯅ ꯃꯔꯛ ꯈꯪꯇ ꯊꯠꯆꯤꯜꯂꯛꯇꯨꯅ ꯍꯥꯏꯔꯛꯏ. ꯌꯥꯏꯐꯕ ꯑꯣꯏꯕꯤꯌꯨ. ꯃꯇꯤꯛ ꯆꯥꯗꯕ ꯂꯝꯆꯠ ꯐꯠꯇꯕ ꯑꯩꯉꯣꯟꯗ ꯋꯥꯏꯊꯨꯡꯂꯝꯂꯕꯗꯤ ꯅꯈꯣꯏꯒꯤ ꯑꯍꯜ ꯂꯃꯟꯅ ꯅꯪꯕꯨ ꯏꯟꯊꯣꯛꯀꯅꯤ. ꯏꯆꯟ ꯌꯥꯝꯕꯨꯡ ꯅꯉꯣꯟꯗ ꯀꯔꯤꯁꯨ ꯋꯥꯔꯧꯗꯤꯌꯦ. ꯅꯨꯡꯉꯥꯏꯒꯗꯕ ꯀꯩꯗꯣꯡꯐꯝ ꯆꯥꯎ ꯃꯐꯝ ꯊꯤꯕ ꯃꯁꯦ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯒꯤ ꯃꯆꯠꯅꯤ. ꯃꯤ ꯂꯣꯏꯅ ꯇꯧꯅꯕꯅꯤ. ꯇꯞꯊꯔꯒ ꯑꯩꯒꯤ ꯏꯃꯥꯁꯨ ꯇꯧꯋꯦ. ꯌꯥꯝꯕꯨꯡ ꯑꯩꯒꯤ ꯋꯥꯁꯦ ꯑꯃꯨꯛꯇꯗꯤ ꯇꯥꯕꯤꯌꯨꯕ. ꯏꯆꯟ ꯅꯪꯁꯦ ꯑꯩꯅ ꯃꯤꯡ ꯀꯧꯖꯕ ꯐꯥꯎꯕ ꯄꯥꯝꯃꯨꯖꯈꯤꯕꯅꯤ. ꯑꯗꯨꯕꯨ ꯀꯧꯔꯒꯦꯀꯣ. ꯄꯨꯟꯁꯤꯒꯤ ꯇꯥꯡꯀꯛ ꯑꯃꯗ ꯅꯪꯒꯤ ꯅꯐꯝꯗ ꯃꯩꯔꯥꯟꯕꯤ ꯑꯣꯏꯅ ꯅꯪꯒꯤ ꯃꯤꯠ ꯊꯥꯍꯜꯂꯝꯕꯒꯤꯗꯃꯛ ꯑꯩꯕꯨ ꯉꯥꯛꯄꯤꯌꯨꯀꯣ. ꯃꯥꯅ ꯍꯥꯏꯕ ꯁꯨꯡꯇꯥ ꯇꯥꯕꯤꯗꯅ ꯅꯣꯡꯗꯥꯏꯔꯦꯝꯕꯅ ꯉꯥꯡꯂꯤꯕ ꯃꯌꯥꯝꯗꯨ ꯇꯥꯕꯗ ꯏꯆꯟ ꯀꯔꯤ ꯇꯧꯒꯗꯕꯅꯣ ꯈꯪꯖꯤꯜꯂꯛꯇ꯭ꯔꯦ. ꯃꯁꯥꯗꯨ ꯏꯐꯛ ꯐꯛꯆꯤꯟꯈ꯭ꯔꯦ. ꯂꯥꯟꯖꯗꯕ ꯃꯤ ꯑꯃꯗ ꯃꯔꯥꯜ ꯂꯩ ꯍꯥꯏꯕꯤꯔꯕꯗ ꯀꯔꯝꯅ ꯅꯨꯡꯉꯥꯏꯕ ꯄꯣꯛꯀꯅꯤ? ꯅꯣꯡꯗꯥꯏꯔꯦꯝꯕꯁꯨ ꯃꯄꯤꯗꯨ ꯑꯉꯝꯕ ꯊꯧꯅꯥ ꯁꯤꯖꯤꯟꯅꯗꯨꯅ ꯊꯤꯡꯒꯠꯂꯒ ꯍꯥꯏꯔꯛꯏ.
ꯀꯔꯤꯁꯨ ꯇꯧꯗꯕ ꯁꯥꯗꯨꯅ ꯐꯔꯦꯁꯦ ꯃꯁꯤꯗ ꯀꯨꯏꯅ ꯁꯥꯡꯊꯅ ꯈꯜꯂꯒꯨꯝꯁꯦ ꯍꯧꯈ꯭ꯔꯗꯤ ꯍꯧꯈ꯭ꯔꯦ ꯑꯃꯨꯛ ꯍꯟꯅ ꯍꯟꯖꯤꯜꯂꯛꯄ ꯌꯥꯒꯗꯕꯁꯨ ꯂꯩꯇ꯭ꯔꯕꯅꯦ ꯂꯥꯏꯕꯛꯇ ꯇꯝꯂꯝꯗꯕꯅꯤ ꯈꯟꯗꯣꯛꯂꯣꯁꯦ ꯇꯌꯥꯜꯗ ꯑꯃꯨꯛ ꯌꯦꯡꯂꯒ ꯅꯣꯡꯗꯥꯏꯔꯦꯝꯕꯅ ꯍꯥꯏꯔꯛꯏ ꯇꯌꯥꯜ ꯑꯩꯁꯨ ꯍꯟꯅꯕ ꯇꯧꯔꯒꯦ ꯉꯁꯤꯒꯤꯗꯤ ꯇꯌꯥꯜꯅ ꯅꯣꯡꯗꯥꯏꯔꯦꯝꯕ ꯅꯣꯡꯗꯥꯏꯅ ꯑꯣ ꯑꯩꯁꯤ ꯄꯨꯡꯀꯥꯎ ꯀꯥꯎꯔꯦ ꯇꯧꯔꯤꯁꯦ ꯏꯆꯟꯒꯤ ꯕꯣꯔ ꯑꯣꯏꯒꯗꯕ ꯃꯤꯁꯛꯇꯣ ꯑꯩ ꯈꯪꯅꯤꯡꯉꯦ ꯋꯥꯍꯪꯗꯨ ꯇꯥꯕꯗ ꯑꯍꯨꯝꯗꯨ ꯈꯨꯝꯕ ꯁꯨꯡꯉꯝ ꯉꯝꯃꯣꯏꯗꯕꯒꯤ ꯁꯛꯐꯝꯗ ꯂꯩꯕ ꯅꯣꯡꯗꯥꯏꯔꯦꯝꯕꯅ ꯎꯕ ꯐꯪꯏ ꯇꯌꯥꯜꯅ ꯅꯣꯡꯗꯥꯏꯔꯦꯝꯕ ꯅꯣꯡꯗꯥꯏꯅ ꯈꯪꯍꯟꯅꯤꯡꯉꯣꯏ ꯑꯩ ꯈꯪꯗꯕ ꯅꯠꯇꯦꯗ ꯑꯗꯨꯕꯨ ꯀꯩ ꯍꯥꯏꯅꯤ ꯑꯩꯅ ꯁꯨꯝ ꯈꯪꯅꯤꯡꯂꯨꯕ ꯇꯌꯥꯜꯅ ꯅꯪꯅ ꯇꯧꯔꯤꯁꯤꯕꯨ ꯀꯔꯤꯅꯣ ꯑꯩꯈꯣꯏꯒꯤ ꯋꯥꯁꯨ ꯑꯝꯇ ꯇꯥꯗꯦ ꯅꯣꯡꯗꯥꯏꯅ ꯑꯩ ꯀꯩꯗꯧꯔꯒꯦ ꯌꯥꯔꯦꯁꯦ ꯍꯥꯏꯅꯤꯡꯗ꯭ꯔꯗꯤ ꯀꯣꯛ ꯍꯥꯏꯗ꯭ꯔꯒ ꯂꯣꯏꯔꯦ ꯑꯗꯨꯛ ꯂꯥꯏꯕꯗꯨꯕꯨ ꯑꯃꯨꯛ ꯀꯣꯊꯔꯒ ꯂꯩꯌꯦꯕ ꯇꯌꯥꯜꯅ ꯈꯥꯕ ꯀꯧꯕꯅꯦ ꯌꯥꯏꯁ꯭ꯀꯨꯜꯗꯒꯤꯅꯦ ꯃꯅꯤꯄꯨꯔ ꯌꯨꯅꯤꯚꯔꯁꯤꯇꯤꯗ ꯑꯣꯖꯥ ꯑꯣꯏꯌꯦꯁꯨ ꯍꯥꯏ ꯅꯣꯡꯗꯥꯏꯔꯦꯝꯕ ꯏꯀꯥꯏꯕꯒꯤ ꯃꯤꯅꯣꯛ ꯑꯃꯒ ꯂꯣꯏꯅꯅ ꯍꯥꯏꯖꯔꯛꯏ ꯌꯥꯝ ꯐꯩ ꯑꯗꯨꯗꯤ ꯑꯩꯈꯣꯏꯒ ꯌꯦꯡꯅꯕꯗ ꯃꯇꯤꯛ ꯌꯥꯝ ꯆꯥꯏ ꯑꯩꯈꯣꯏꯗꯤ ꯊꯩꯕꯣꯡ ꯃꯅꯨꯡꯗ ꯂꯩꯕ ꯇꯤꯟꯅꯦ ꯏꯆꯟꯕꯨ ꯑꯍꯦꯟꯕ ꯊꯤꯕꯅꯤ ꯍꯥꯏꯅ ꯂꯧꯔꯗꯨꯅ ꯃꯁꯥꯅ ꯃꯁꯥꯕꯨ ꯍꯟꯊꯅ ꯍꯥꯏꯖꯔꯛꯂꯤꯕꯅꯤ ꯃꯆꯤꯟ ꯆꯤꯛꯁꯤꯜꯂꯒ ꯑꯃꯨꯛ ꯐꯠ ꯀꯥꯝꯊꯣꯛꯂꯒ ꯅꯣꯡꯗꯥꯏꯅ ꯁꯅꯥꯊꯣꯏ ꯑꯃꯨꯛ ꯎꯅꯁꯦ ꯏꯆꯟꯅ ꯂꯦꯞꯂꯤꯕꯗꯨ ꯃꯤꯆꯤꯅ ꯍꯟꯅ ꯌꯦꯡꯉꯝꯗꯕꯤ ꯂꯥꯟꯊꯣꯛꯂꯒ ꯃꯈꯣꯡ ꯊꯥꯡꯂꯒ ꯆꯠꯈꯤ ꯃꯍꯥꯛꯄꯨ ꯍꯦꯟꯕ ꯅꯨꯡꯉꯥꯏꯕ ꯃꯐꯝ ꯊꯤꯕꯅꯤ ꯈꯟꯗꯨꯅ ꯃꯥꯕꯨ ꯋꯥꯔꯧꯗꯨꯅ ꯆꯠꯈ꯭ꯔꯕꯗꯨꯗ ꯏꯆꯟꯅ ꯌꯥꯝꯕꯨꯡ ꯁꯣꯟꯊꯥꯡꯅꯅ ꯇꯨꯡꯂꯣꯝꯗꯒꯤ ꯌꯦꯡꯖꯍꯧꯕ ꯅꯠꯇꯅ ꯈꯝꯖꯕꯁꯨ ꯉꯝꯖꯗꯦ ꯕꯨꯂꯦꯠꯇꯨꯒꯤ ꯃꯅꯥꯛꯇ ꯍꯦꯛ ꯂꯦꯞꯄꯒ ꯅꯣꯡꯗꯥꯏꯔꯦꯝꯕ ꯇꯨꯡꯍꯟꯅ ꯏꯆꯟꯕꯨ ꯅꯨꯡꯁꯤꯅ ꯄꯤꯠꯂꯨ ꯄꯤꯔꯥꯡ ꯏꯍꯧꯅ ꯃꯍꯥꯛꯅ ꯇꯣꯏꯅ ꯅꯣꯛꯄ ꯑꯆꯝꯕ ꯅꯨꯡꯁꯤꯕ ꯃꯤꯅꯣꯛꯇꯨꯒ ꯂꯣꯏꯅꯅ ꯌꯦꯡꯖꯔꯛꯏ ꯃꯗꯨ ꯎꯕꯗ ꯏꯆꯟꯒꯤ ꯈꯥꯡꯕ ꯉꯝꯕꯒꯤ ꯄꯟꯈꯩ ꯂꯩꯈꯤꯗ꯭ꯔꯦ ꯃꯈꯣꯜ ꯊꯣꯛꯅ ꯍꯤꯛꯅ ꯍꯤꯛꯅ ꯀꯞꯆꯔꯛꯏ ꯃꯍꯥꯛꯀꯤ ꯊꯋꯥꯏꯃꯛꯅꯤ ꯈꯟꯅ ꯊꯃꯣꯏꯗ ꯆꯦꯛꯁꯤꯟꯅ ꯊꯝꯖꯔꯤꯕꯤ ꯏꯆꯟꯒꯤ ꯃꯤꯠꯂꯨꯗꯒꯤ ꯃꯍꯥꯛꯀꯤꯗꯃꯛ ꯃꯥꯕꯨ ꯅꯨꯡꯁꯤꯕꯒꯤꯗꯃꯛ ꯁꯤꯟꯊꯔꯤꯕ ꯄꯤꯔꯥꯡꯗꯨ ꯇꯩꯊꯣꯛꯄꯤꯔꯝꯗꯅ ꯅꯣꯡꯗꯥꯏꯔꯦꯝꯕ ꯅꯨꯡꯒꯨꯝ ꯊꯃꯣꯏ ꯀꯟꯁꯤꯟꯗꯨꯅ ꯕꯨꯂꯦꯠꯇꯨ ꯊꯧꯗꯨꯅ ꯆꯠꯈꯤ ꯏꯆꯟ ꯂꯦꯞꯂꯝꯕꯗꯒꯤ ꯂꯩꯃꯥꯏꯗ ꯐꯝꯊꯗꯨꯅ ꯃꯊ꯭ꯋꯥꯏ ꯆꯥꯛꯅ ꯀꯞꯂꯛꯂꯦ ꯁꯅꯥꯊꯣꯏꯅ ꯏꯆꯟ ꯆꯪꯁꯤꯜꯂꯒ ꯏꯆꯟꯕꯨ ꯀꯣꯟꯁꯤꯟꯕꯤꯔꯛꯏ ꯇꯌꯥꯜꯗꯤ ꯀꯔꯤꯕꯨ ꯇꯧꯔꯨꯅꯤ ꯈꯨꯇꯨꯝ ꯇꯥꯁꯤꯜꯂꯒ ꯄꯥꯡꯒꯜ ꯊꯣꯛꯇꯅ ꯏꯆꯟꯒꯤꯁꯨ ꯃꯇꯧ ꯌꯦꯡꯕ ꯉꯝꯖꯗ ꯅꯣꯡꯗꯥꯏꯔꯦꯝꯕꯒꯤꯁꯨ ꯋꯥꯗꯕ ꯉꯝꯖꯗ ꯑꯅꯤꯗꯨꯒꯤ ꯃꯇꯦꯡ ꯄꯥꯡꯅꯤꯡꯂꯕꯁꯨ ꯄꯥꯡꯕ ꯉꯝꯖꯗꯅ ꯑꯗꯨꯃꯛ ꯂꯦꯞꯇꯨꯅ ꯂꯩꯔꯦ ꯄꯨꯝꯅꯃꯛ ꯑꯣꯏꯗꯨꯅꯁꯨ ꯏꯆꯟꯕꯨ ꯀꯔꯤꯁꯨ ꯊꯧꯁꯥꯗꯕ ꯁꯥꯗꯨꯅ ꯆꯠꯈꯤꯕ ꯅꯣꯡꯗꯥꯏꯔꯦꯝꯕꯗꯨ ꯏꯆꯟꯕꯨ ꯅꯤꯡꯁꯤꯡꯂꯒ ꯇꯔꯪ ꯑꯃꯗꯅꯤ ꯊꯧꯔꯤꯕꯗꯨ ꯑꯩ ꯌꯥꯝꯕꯨꯡꯕꯨ ꯎꯗꯅ ꯍꯤꯡꯕ ꯉꯝꯃꯣꯏꯌꯦ ꯑꯩ ꯂꯥꯟꯖꯔꯦ ꯑꯃꯨꯛ ꯍꯟꯅ ꯁꯣꯏꯁꯣꯞ ꯊꯝꯃꯔꯣꯏ ꯅꯣꯡꯗꯥꯏꯔꯦꯝꯕ ꯃꯁꯥꯗꯨ ꯇꯅꯤꯛ ꯇꯅꯤꯛꯂꯛꯏ ꯑꯗꯨꯗꯒꯤ ꯃꯍꯥꯛꯀꯤ ꯊꯃꯣꯏ ꯈ꯭ꯋꯥꯏꯗꯒꯤ ꯀꯥꯏꯈꯤꯕ ꯋꯥꯍꯩꯗꯨ ꯑꯃꯨꯛ ꯅꯤꯡꯁꯤꯡꯂꯛꯏ ꯑꯩꯁꯦ ꯃꯤꯒꯤ ꯑꯣꯏꯈ꯭ꯔꯦ ꯌꯥꯝꯕꯨꯡ ꯑꯩ ꯂꯨꯍꯣꯡꯕꯒꯤ ꯃꯇꯝ ꯂꯦꯞꯀꯗꯧꯔꯦ ꯒꯥꯔꯤ ꯊꯧꯅ ꯊꯧꯅ ꯃꯃꯤꯠ ꯇꯟꯗꯟ ꯄꯥꯏꯔꯛꯂꯦ ꯑꯗꯨꯕꯨ ꯃꯉꯛ ꯍꯥꯏꯔꯒ ꯑꯃꯨꯛ ꯅꯤꯡꯁꯤꯡꯂꯛꯏ ꯈꯥꯕ ꯀꯧꯕꯅꯦ ꯌꯥꯏꯁ꯭ꯀꯨꯜꯗꯒꯤꯅꯦ ꯃꯅꯤꯄꯨꯔ ꯌꯨꯅꯤꯚꯔꯁꯤꯇꯤꯗ ꯑꯣꯖꯥ ꯑꯣꯏꯌꯦꯁꯨ ꯍꯥꯏ ꯃꯆꯤꯟꯗ ꯑꯃꯨꯛ ꯃꯊꯟꯇ ꯍꯥꯏꯖꯩ ꯌꯥꯏꯁ꯭ꯀꯨꯜꯗꯒꯤ ꯈꯥꯕ ꯃꯅꯤꯄꯨꯔ ꯌꯨꯅꯤꯚꯔꯁꯤꯇꯤꯗ ꯑꯣꯖꯥ ꯑꯣꯏꯕ ꯈꯪꯈꯥꯝ ꯈꯥꯝꯃꯤ ꯑꯗꯨꯒ ꯂꯝꯕꯤꯗꯨ ꯀꯗꯣꯝꯗꯅꯣ ꯊꯧꯔꯤꯕꯗꯨ ꯌꯦꯡꯖꯩ ꯑꯗꯨꯗꯒꯤ ꯌꯥꯏꯁ꯭ꯀꯨꯜ ꯇꯥꯕ ꯂꯝꯕꯤꯗ ꯊꯧꯗꯨꯅ ꯂꯥꯛꯂꯦ ꯑꯆꯠ ꯑꯋꯣꯡ ꯊꯦꯡꯅꯕꯗ ꯍꯪꯗꯨꯅ ꯂꯥꯛꯄꯅ ꯊꯣꯡꯒꯥꯜ ꯑꯃꯗ ꯈꯥꯝꯂꯦ ꯐꯅ ꯀꯨꯏꯅ ꯕꯨꯂꯦꯠꯇꯒꯤ ꯀꯨꯝꯊꯗꯕꯤ ꯂꯩ ꯅꯣꯡꯗꯥꯏꯔꯦꯝꯕꯗꯨ ꯀꯔꯤ ꯋꯥꯈꯜꯕꯨ ꯈꯜꯂꯤꯕ ꯀꯗꯥꯏꯗꯕꯨ ꯌꯦꯡꯂꯤꯕ ꯇꯨꯃꯤꯟꯅ ꯃꯤꯅꯤꯠ ꯑꯃꯃꯨꯛ ꯂꯩꯔꯕ ꯇꯨꯡꯗ ꯖꯦꯛꯄꯜꯅ ꯈꯥꯖꯤꯜꯂꯤꯕ ꯌꯨꯝ ꯑꯗꯨꯒꯤ ꯊꯣꯡꯒꯥꯜ ꯂꯥꯟꯁꯤꯟꯗꯨꯅ ꯃꯈꯣꯡ ꯊꯥꯡꯖꯤꯟꯒꯦ ꯍꯦꯛ ꯇꯧꯔꯛꯄꯗ ꯅꯣꯡꯗꯥꯏꯔꯦꯝꯕꯒꯤ ꯊꯃꯣꯏ ꯃꯊꯛ ꯃꯈꯥ ꯑꯣꯟꯅ ꯅꯤꯛꯂꯛꯄꯒꯨꯝ ꯇꯧꯔꯛꯂꯦ ꯃꯥꯡꯒꯣꯜꯗ ꯁꯅꯥꯖꯥꯎꯕ ꯃꯍꯥꯛꯄꯨ ꯍꯦꯛ ꯄꯣꯛꯄꯤ ꯑꯄꯣꯛꯄꯤ ꯃꯃꯥ ꯀꯨꯁꯨꯝ ꯑꯃꯗꯤ ꯈꯥꯕꯗꯨ ꯅꯣꯛꯇꯨꯅ ꯍꯔꯥꯎꯅ ꯂꯩꯕꯗꯨ ꯎꯔꯨꯔꯦ ꯅꯣꯡꯗꯥꯏꯔꯦꯝꯕꯅ ꯃꯥꯡꯂꯣꯝꯗ ꯊꯥꯡꯖꯤꯟꯒꯦ ꯇꯧꯔꯝꯕ ꯈꯣꯡꯊꯥꯡ ꯑꯗꯨ ꯃꯥꯂꯦꯝ ꯂꯩꯃꯅ ꯐꯥꯖꯤꯟꯈꯤꯕꯒꯨം ꯍꯨꯛꯇꯨꯅ ꯊꯥꯡꯕ ꯉꯝꯖꯗ꯭ꯔꯦ ꯃꯤꯠꯃꯥꯡꯗ ꯎꯔꯤꯕ ꯃꯃꯥ ꯀꯨꯁꯨꯝꯒꯤ ꯍꯔꯥꯎꯕ ꯃꯤꯅꯣꯛ ꯑꯗꯨꯅ ꯅꯣꯡꯗꯥꯏꯔꯦꯝꯕꯒꯤ ꯊꯃꯣꯏꯗ ꯆꯩꯅꯥ ꯃꯁꯤꯡ ꯈꯪꯗꯅ ꯄꯤꯔꯛꯂꯤ ꯀꯨꯏꯅ ꯌꯦꯡꯕ ꯉꯝꯕꯒꯤ ꯊꯧꯅꯥ ꯂꯩꯇ꯭ꯔꯗꯨꯅ
ꯅꯣꯡꯗꯥꯏꯔꯦꯝꯕ ꯃꯥꯏ ꯂꯩꯊꯣꯛꯇꯨꯅ ꯇꯔꯪ ꯑꯃꯗ ꯃꯈꯣꯡꯗꯨ ꯊꯥꯡꯗꯣꯛꯄ ꯍꯧꯔꯛꯏ꯫ ꯃꯥꯕꯨ ꯆꯩꯔꯝ ꯇꯥꯅ ꯐꯨꯈꯤꯕ, ꯃꯥꯕꯨ ꯌꯣꯛꯂꯛꯄꯗ ꯃꯤꯅꯝꯕ ꯊꯕꯛ ꯑꯃꯠꯇ ꯇꯧꯈꯤꯗ꯭ꯔꯤ ꯍꯥꯏꯕꯁꯤꯡ ꯑꯗꯨ ꯅꯤꯡꯁꯤꯡꯂꯛꯏ꯫ ꯆꯠꯅ ꯆꯠꯅ ꯂꯩꯃꯥꯏꯗ ꯇꯞꯅ ꯄꯤꯔꯥꯡ ꯃꯔꯤꯛꯁꯤꯡꯗꯨ ꯂꯦꯞꯄ ꯂꯩꯇꯅ ꯁꯤꯟꯊꯔꯛꯂꯤ꯫ ꯅꯣꯡꯗꯥꯏꯔꯦꯝꯕꯅ ꯇꯨꯡ ꯑꯣꯟꯊꯣꯛꯂꯒ ꯍꯦꯛ ꯃꯈꯣꯡ ꯊꯥꯡꯕ ꯍꯧꯈꯤꯕꯒ ꯈꯥꯕꯅ ꯅꯣꯛꯂꯒ ꯂꯩꯊꯣꯔꯛꯄꯗ ꯎꯔꯛꯏ꯫ ꯈꯥꯕꯅ ꯑꯦ, ꯀꯅꯥꯅꯣ ꯊꯣꯛꯈ꯭ꯔꯤꯁꯤꯅ? ꯁꯅꯥꯖꯥꯎꯕꯅ ꯀꯅꯥꯅꯣꯅꯦ? ꯀꯗꯥꯏꯗꯅꯣ ꯊꯣꯛꯈ꯭ꯔꯤꯗꯨꯕꯣ? ꯀꯨꯁꯨꯝꯁꯨ ꯌꯥꯎꯅ ꯄꯨꯟꯅ ꯌꯦꯡꯊꯣꯔꯛꯄꯗ ꯅꯣꯡꯗꯥꯏꯔꯦꯝꯕꯗꯨ ꯇꯨꯡꯂꯣꯝꯗꯒꯤ ꯈꯖꯤꯛꯇꯃꯛ ꯎꯍꯧꯏ꯫ ꯁꯅꯥꯖꯥꯎꯕꯅ ꯅꯪꯒꯤ ꯅꯃꯥꯟꯅꯕ ꯅꯠꯇꯕ꯭ꯔꯥꯅꯦ? ꯈꯟꯖꯥꯟꯅꯅ ꯈꯥꯕꯁꯨ ꯃꯄꯥꯕꯨꯡꯅ ꯍꯥꯏꯔꯛꯂꯤꯕꯗꯨ ꯈꯨꯝꯃꯛꯏ꯫ ꯏꯃꯥꯟꯅꯕ ꯑꯣꯏꯔꯗꯤ ꯆꯪꯉꯛꯑꯝꯒꯅꯤꯗ ꯄꯥꯕꯨꯡ, ꯑꯩꯁꯨ ꯃꯥꯡꯒꯣꯜꯗ ꯂꯩꯔꯤ꯫ ꯀꯨꯁꯨꯝꯁꯨ ꯃꯆꯥ ꯈꯥꯕꯒꯤ ꯃꯤꯆꯪ ꯆꯪꯗꯨꯅ ꯋꯥ ꯉꯥꯡꯂꯛꯏ꯫ ꯍꯣꯏꯅꯦ ꯃꯈꯣꯏ ꯁꯅꯈ꯭ꯌꯥ, ꯁꯥꯎꯅꯕ ꯃꯨꯛꯅꯕ ꯃꯤ ꯑꯃꯨꯛ ꯑꯣꯏꯔꯝꯗꯅ ꯅꯆꯥꯅꯨꯄꯥ ꯂꯩꯕ ꯎꯕꯗꯅꯦ ꯆꯠꯈꯤꯕ ꯑꯣꯏꯔꯝꯒꯅꯤ꯫ ꯁꯅꯥꯖꯥꯎꯕꯅ ꯍꯧꯔꯛꯑꯕ ꯑꯃꯨꯛ ꯅꯪꯒꯤ ꯍꯧꯅꯕꯤ, ꯀꯅꯥꯅ ꯈꯪꯕ ꯌꯨꯝ ꯑꯣꯟꯅꯕꯒꯤ ꯆꯪꯉꯛꯄ ꯑꯣꯏꯔꯝꯕꯁꯨ꯫ ꯈꯥꯕꯅ ꯌꯨꯝ ꯑꯣꯟꯅꯕ ꯑꯣꯏꯔꯁꯨ ꯄꯥꯕꯨꯡ, ꯑꯩꯈꯣꯏꯁꯨ ꯂꯩꯕꯅꯤꯅ ꯍꯪꯐꯝ ꯊꯣꯛꯇ꯭ꯔꯣ? ꯀꯔꯤꯒꯤꯅꯣ ꯃꯥꯅ ꯇꯨꯃꯤꯟꯅ ꯆꯠꯈ꯭ꯔꯤꯁꯦ? ꯁꯅꯥꯖꯥꯎꯕꯅ ꯃꯆꯥꯕꯨ ꯆꯩꯕꯣꯏ ꯉꯥꯡꯕꯣꯏ ꯇꯧꯔꯒ ꯍꯥꯏꯔꯛꯏ꯫ ꯌꯥꯔꯦ ꯌꯥꯔꯦ, ꯅꯪꯒꯤ ꯍꯧꯅꯕꯤ ꯃꯅꯨꯡ ꯌꯧꯅ ꯈꯟꯕꯤꯗꯣ ꯇꯧꯔꯅꯨꯀꯣ꯫ ꯑꯩꯈꯣꯏ ꯎꯕꯗ ꯇꯟꯗꯅ ꯆꯠꯈꯤꯕꯅꯤ ꯈꯟꯗꯣꯛꯂꯣ꯫ ꯈꯥꯕꯅ ꯋꯥꯈꯜꯒ ꯉꯥꯏꯍꯥꯛ ꯈꯟꯕ ꯌꯥꯔꯣꯏꯕ, ꯃꯥꯅ ꯑꯗꯨꯝ ꯁꯨꯃꯥꯏꯅꯅꯦ ꯈꯪꯇꯠ ꯈꯪꯇꯠ ꯊꯠꯆꯤꯟꯕꯤꯅꯦꯕ꯫ ꯀꯔꯤ ꯃꯄꯥꯅꯣ? ꯁꯅꯥꯍꯜꯅ ꯏꯍꯦ, ꯑꯔꯦꯝꯕꯗ ꯃꯇꯝ ꯃꯥꯡꯍꯟꯒꯅꯨ ꯍꯥꯏꯕꯅꯤ꯫ ꯑꯗꯨꯒꯤ ꯁꯔꯨꯛꯅꯦ ꯏꯃꯧꯗꯣ ꯑꯗꯨꯒꯤ ꯑꯋꯥꯠ ꯑꯄꯥ ꯀꯔꯤ ꯂꯩꯍꯜꯂꯣꯏꯗꯒꯦ ꯈꯜꯂꯨ꯫ ꯈꯥꯕꯅ ꯋꯥ ꯑꯝꯇ ꯍꯥꯏꯕ ꯌꯥꯔꯣꯏ, ꯑꯁꯤꯗ ꯍꯥꯏ ꯂꯩꯔꯗꯧꯅꯤ꯫ ꯃꯤ ꯑꯉꯥꯡꯗꯣ ꯈꯨꯗꯤ ꯊꯤꯔꯝꯃꯅꯤ, ꯄꯥꯕꯨꯡꯒ ꯏꯃꯥꯒꯅ ꯁꯣꯟꯃꯟꯗꯅ꯫ ꯈꯔꯁꯨ ꯑꯩꯒꯤ ꯁꯔꯨꯛ ꯈꯥꯛꯄꯤꯕ ꯌꯥꯕꯅꯤ꯫ ꯀꯔꯤꯅꯣ ꯑꯋꯣꯏꯕ? ꯃꯆꯥꯒꯤ ꯃꯇꯧꯗ ꯅꯣꯡꯗꯥꯏꯔꯦꯝꯕ ꯆꯪꯉꯛꯑꯝꯕꯒꯤ ꯋꯥꯗꯨ ꯀꯥꯎꯊꯣꯛꯂꯒ ꯈꯥꯕꯕꯨ ꯂꯛꯅꯔꯛꯏ꯫ ꯀꯨꯁꯨꯝꯅ ꯏꯆꯥꯊꯣꯏꯕ, ꯅꯪꯒꯤꯗꯨꯕꯨ ꯑꯩꯈꯣꯏꯅ ꯏꯃꯧꯗꯣ ꯃꯤꯡꯒ ꯄꯜꯍꯟꯅꯤꯡꯗ꯭ꯔꯤꯔꯣꯕ? ꯁꯅꯥꯖꯥꯎꯕꯅ ꯑꯗꯨꯕꯨꯗꯤ ꯃꯄꯥꯒꯤ ꯃꯆꯥꯅꯤꯗꯅ, ꯀꯔꯤꯒꯤ ꯈꯝꯕꯜ ꯆꯥꯎꯔꯣꯏꯗꯒꯦ? ꯈꯥꯕꯅ ꯀꯔꯤꯅꯣ ꯏꯀꯥꯏꯕꯒ ꯑꯝꯇ ꯈꯪꯗ꯭ꯔꯕꯣ? ꯇꯟꯖꯩꯗ ꯑꯋꯣꯏꯕ꯫ ꯁꯅꯥꯖꯥꯎꯕꯗꯨ ꯅꯣꯛꯊꯣꯔꯛꯂꯦ, ꯑꯗꯨꯒ ꯍꯥꯏꯔꯛꯏ꯫ ꯍꯥ, ꯌꯥꯔꯦ ꯌꯥꯔꯦ, ꯑꯔꯤꯕꯅ ꯅꯨꯄꯤ ꯊꯤꯔꯛꯄꯗ ꯀꯅꯥ ꯑꯃꯠꯇ ꯏꯀꯥꯏꯒꯗꯕ ꯂꯩꯇꯕꯅꯤꯀꯣ꯫ ꯈꯥ ꯋꯥꯡꯗ ꯋꯥꯔꯤꯅꯗꯣꯏꯅꯤ꯫ ꯈꯥꯕꯗꯨ ꯇꯥꯕ ꯉꯝꯁꯤꯜꯂꯛꯇ꯭ꯔꯦ, ꯑꯗꯨꯅ ꯍꯧꯒꯠꯂꯒ ꯆꯠꯈꯤꯒꯦ ꯇꯧꯏ꯫ ꯃꯗꯨꯗ ꯀꯨꯁꯨꯝꯅ ꯈꯥꯝꯃꯛꯏ꯫ ꯍꯩ, ꯀꯗꯥꯏꯗꯅꯣ? ꯑꯝꯇ ꯐꯝꯈꯣ꯫ ꯅꯄꯥꯕꯨꯡꯅ ꯂꯛꯅꯔꯒ ꯅꯪꯅ ꯍꯦꯛꯇ ꯁꯥꯎꯒꯠꯂꯤꯗꯨꯕꯨ ꯀꯔꯤꯒꯤꯅꯣ? ꯐꯝꯃꯣ, ꯅꯦꯅꯥ ꯇꯥꯅꯅꯦ ꯑꯝꯇ ꯐꯝꯃꯣ꯫ ꯃꯃꯥꯅ ꯐꯝꯃꯣ ꯍꯥꯏꯕꯗꯒꯤ ꯈꯥꯕꯗꯨ ꯍꯟꯖꯤꯜꯂꯒ ꯑꯃꯨꯛ ꯐꯝꯃꯤ꯫ ꯃꯆꯤꯟꯗꯁꯨ ꯀꯩꯀꯩꯅꯣ ꯉꯥꯡꯂꯤ꯫ ꯅꯨꯄꯤ ꯊꯤꯗ꯭ꯔꯤꯉꯩꯗꯅ ꯊꯤꯔꯛꯑꯣ ꯊꯤꯔꯛꯑꯣ ꯍꯥꯏꯕ, ꯏꯃꯨꯡꯗꯒ ꯂꯩꯐꯝ ꯈꯪꯍꯟꯄꯣꯟꯇꯦ꯫ ꯅꯣꯏꯅꯗ ꯅꯅꯥꯎ ꯆꯪꯗꯅ ꯍꯥꯏꯕ ꯆꯠꯇꯧꯔꯦ, ꯑꯗꯨ ꯇꯧꯔꯦ, ꯑꯗꯨꯗ ꯗꯣꯛꯇꯔ ꯅꯨꯄꯤ ꯑꯃ ꯂꯩꯔꯦ, ꯑꯗꯨꯗ ꯏꯟꯖꯤꯅꯤꯌꯥꯔ ꯅꯨꯄꯤ ꯑꯃ ꯂꯩꯔꯦ, ꯑꯗꯨꯗ ꯐꯦꯁꯟ ꯗꯤꯖꯥꯏꯅꯔ ꯑꯃ ꯂꯩꯍꯧꯔꯦ, MA ꯅꯨꯄꯤꯅꯦ, ꯌꯥꯝ ꯐꯩꯌꯦ, ꯉꯥꯏꯍꯥꯛꯇ ꯂꯩꯐꯝ ꯆꯥꯐꯝ ꯈꯪꯍꯟꯗꯦ꯫ ꯑꯗꯨꯒ ꯍꯧꯖꯤꯛꯅ ꯍꯦꯛ ꯎꯕꯒ ꯂꯛꯅꯗꯣꯏꯒꯤ ꯑꯗꯨꯝ꯫ ꯁꯅꯥꯖꯥꯎꯕꯒ ꯀꯨꯁꯨꯝꯒꯗꯨ ꯅꯣꯛꯆꯔꯤꯕꯅꯤ꯫ ꯃꯆꯥꯅ ꯑꯉꯥꯡ ꯃꯆꯥꯗꯧꯅ ꯃꯆꯤꯟꯒ ꯄꯣꯝꯊꯣꯛꯂꯒ ꯁꯥꯎꯔꯤꯅꯤ ꯍꯥꯏꯅ ꯇꯧꯔꯤꯕꯗꯨꯗ ꯀꯨꯁꯨꯝꯅ ꯏꯃꯥꯒ ꯄꯥꯕꯨꯡꯒꯅ ꯃꯌꯥꯝ ꯑꯃ ꯈꯟꯕꯗꯒꯤ ꯏꯆꯥꯅ ꯈꯟꯕꯅ ꯍꯦꯜꯂꯦ꯫ ꯏꯆꯥꯗꯤ ꯅꯨꯄꯤ ꯈꯟꯕ ꯍꯩꯌꯦꯅ ꯅꯄꯥꯕꯨꯡꯒꯤ ꯃꯔꯨꯞ ꯃꯄꯥꯡꯁꯤꯡꯅ ꯍꯥꯏꯅꯩꯁꯦ ꯇꯥꯗ꯭ꯔꯣ ꯅꯪꯕꯣ? ꯈꯥꯕꯅ ꯇꯥꯗꯦ ꯑꯝꯇ ꯑꯩ꯫ ꯁꯅꯥꯖꯥꯎꯕꯅ ꯇꯥꯕ ꯇꯥꯗꯕ, ꯏꯆꯥꯒ ꯏꯃꯧꯒ ꯂꯨꯍꯣꯡꯕꯗꯣ ꯙꯨꯝꯗꯥꯡꯗ ꯀꯨꯝꯍꯩꯗ ꯍꯣꯡꯗꯧꯔꯤꯕꯅꯤ꯫ ꯅꯤꯡꯊꯦꯝꯆꯥ ꯁꯅꯥꯖꯥꯎꯕꯒꯤ ꯃꯆꯥꯅꯨꯄꯥ ꯂꯨꯍꯣꯡꯕꯗꯣ ꯍꯥꯏꯗꯅ ꯋꯥꯔꯤꯅ ꯍꯟꯒꯦ꯫ ꯈꯥꯕꯅ ꯑꯆꯥꯎꯔꯝ ꯀꯥꯕ ꯌꯥꯝ ꯄꯥꯝꯕꯤꯌꯨ꯫ ꯂꯨꯍꯣꯡꯐꯝ ꯊꯣꯛꯄ ꯀꯣꯌꯦꯠ ꯑꯃ ꯌꯦꯡꯁꯤꯜꯂꯒ ꯒꯥꯔꯤ ꯑꯃ ꯑꯅꯤꯒ ꯑꯗꯨꯝ ꯆꯠꯄ ꯌꯥꯕꯗꯣ꯫ ꯀꯩꯁꯨ ꯅꯠꯇꯕꯗꯅ ꯂꯤꯛꯏꯅꯦꯅ ꯑꯃꯨꯛ ꯇꯣꯏꯕ, ꯁꯦꯜ ꯈꯥꯏꯗꯣꯛꯄꯗ ꯊꯛ ꯊꯛ ꯅꯤꯛꯄ ꯉꯝꯕ ꯃꯥꯅꯁꯨ꯫ ꯀꯨꯁꯨꯝꯅ ꯍꯩꯃꯥ, ꯃꯗꯨꯒꯤ ꯉꯥꯛꯁꯨ ꯅꯠꯇꯦ ꯅꯪꯕꯣ꯫ ꯅꯪꯁꯨ ꯅꯪꯒꯤ ꯇꯤꯟꯅꯔꯤꯕ ꯅꯃꯥꯟꯅꯕ ꯀꯣꯛꯊꯣꯡ ꯑꯃ ꯂꯩꯔꯤꯗꯣ, ꯑꯃ ꯍꯦꯛ ꯁꯤꯊꯕꯗꯅꯦ ꯅꯨꯡꯉꯥꯏꯔꯣꯏ, ꯅꯨꯡꯉꯥꯏꯒꯗ꯭ꯔꯣꯕ? ꯈꯥꯕꯅ ꯑꯗꯨꯕꯨꯗꯤ ꯅꯨꯡꯉꯥꯏꯔꯣꯏ꯫ ꯁꯅꯥꯖꯥꯎꯕꯅ ꯍꯣ, ꯑꯗꯨꯅꯤ ꯅꯄꯥ ꯑꯩꯒꯤ ꯈꯪꯅ ꯆꯥꯟꯅꯕ ꯃꯌꯥꯝꯗꯣ ꯑꯃꯠꯇ ꯆꯤꯊꯕ ꯌꯥꯔꯣꯏꯗꯧꯔꯤ꯫ ꯃꯈꯥ ꯇꯥꯕ ꯅꯅꯥꯎ ꯑꯃ ꯅꯌꯥꯝꯕ ꯑꯃ ꯂꯩꯕꯁꯨ ꯅꯠꯇꯦ, ꯅꯪꯅ ꯑꯔꯣꯏꯕꯅꯤ꯫ ꯃꯁꯤꯗꯕꯨ ꯍꯦꯔꯥ ꯀꯅꯥ ꯑꯃꯠꯇ ꯆꯤꯊꯕ ꯌꯥꯔꯣꯏ꯫ ꯈꯥꯕꯅ ꯑꯣꯍꯣ, ꯄꯥꯕꯨꯡꯒꯤ ꯊꯕꯛ ꯁꯨꯕ ꯖꯨꯒꯥꯂꯤ ꯃꯌꯥꯝꯗꯨꯁꯨ ꯌꯥꯎꯍꯟꯕ ꯉꯝꯗꯣꯏꯔꯣ? ꯁꯅꯥꯖꯥꯎꯕꯅ ꯀꯔꯤꯒꯤ ꯉꯝꯃꯣꯏꯗꯣꯏꯕ? ꯌꯥꯎꯍꯟꯒꯅꯤ, ꯑꯃꯠꯇ ꯆꯤꯊꯍꯜꯂꯣꯏ꯫ ꯈꯥꯕꯅ ꯌꯦꯡꯕ ꯇꯥꯔꯦ ꯑꯗꯨꯗꯤ꯫ ꯁꯅꯥꯖꯥꯎꯕꯅ
Icha nupana khudom bi thilaga pamena puraba imau lobo chatpada karigi lai ina khunba tigane he amada sida loi migi mi ngaktani. Kusumga Sanajawbagadi kanna harauribani machanupana makhoi gi apamba matungina masana khangna mamau pusilakba adugisu mathakta pusilaiba mamau nupi adusu mapuknina khoidaba haidu thokjabagini. Mama mapana makhoida changa amiba sakhangdaba nupa adugi maramda karisu khanjiluba tawdrabasu khabadi kanano karino mapukningda khalaga adum lay. Kari tawba changa amba thangkhriba khongthang adugi oithokpa yaba maramsu munna khali. Mi amana wa ngangdrabasu masak yengba khaktada miduna kari hainingliba khangba ngamba mi leitaba nate. Hathu thokibasu nate wakhalna fubangnabagi mawongi khongthangni. Khaba madu khanjinbada bibula churaduna mangak haifet hai. Nongdai rembasu wabai haimanbagira khangde mapi taramba pumbadusu lepkhre. Nungaitaba masak amatasu utkidre. Mitmangda Sanajawba kusum amadi khabana nok laga lehauba madu khaktani mana uriba. Hanjin uba henmanlakpadagi thoramba buletu khamlaga kadomdagi manglakpa wakhal no khangde momon noklai. Sanajawba kusumgadi thoina mahakna khanjilude momon noktuna lehauba khabagi maithongdu laksillaga ningsingjaraga masak kaudana bahonajai. Ningsingbasu ngamjarai. Nongdaina hena maithong makalam thokjaraga amuk hana buletu thauduna chatki. Kadomdano khangdana malefam leitraba imai chumbinaba yaudraba hinau amagum nungshitna humba maikaida uduna chatbagum leitafam khangdraba wakhalgi lichingna nongdai rembasu adumak thauduna chatli. Amaromda ichandi kamdauri nongdai rembana mahakpu adu yauna waraukhiba adudadi hanjilaklaga amuk hena mapukningda awawa polum hengalakle. Tuminna hamungda tasilaga hamlaga lay. Nongdai rembana harauna changsilaklaga mabu konsinjarakhiba adubu mahaknadi nungsina konjaba ngamdana inthokibadu ningsinglubada ichan machindu chiksinjai sor chauna honjai. Aibu uraga haraubugi mahutta karigi mitludagi pirang. Wahaidu ningsinglubada fongdokfom khangdaba kanada tainagani khangdaba chaina amana masadu nungpal animakta otlare. Nungaigadaba kaidong fam chaba fam thiba haibase taibang miyoibagi machatne. Ahenba nungai yaifaba wafam thiba singi manungda amani khanduna warauna nganglamba wahaiduna amuka hena thamoi mathak makha onba makai otkhairaklei. Chatlamdaida tayalna khabagi maramda taklubadagi warauba henmanbana mangonda nakoinana hairamba nupa oiba kanana mahaka khangnajarambi nupi amana ahenba amada chatkibada matik chadabagi mirairambani khanbadumak khankiduna hairamkhiba. Yam phai adudi aikhoiga yengnabada matik yam chai. Aikhoidi haibong manungda leiba tinne. Wahaising aduna nakongda singja yeksilakpadagi ichan karigumba khonjel amata taba natrabasu manakong anidu khumjilaga natiye ai ahenba thibi natiye aigi thamoigi waise amuktadi tabiyo yambo ai kaidong pamphaba mafam thikiba leite sanagi mopakta yatarabasu yambong kainabagi maichakna ai momonokna hingadaba leitiye nahaktabu ngaijarakpagi aigi asoiba amada karigi aibu aduklana lobiriba ai nangbu miraikiba leitiye yambo hauji aigi thamoy asida kana amatagi mabi taba leitiye ai nangbu yam nungsiye yambo. Nongdai rembagi waraubagi mityengi marumda momon noksinaba maithongga loinana mahakpu yenglamkhiba adusu ningsinglai. Nongdai rembana chatkhiba adu khamjabadi ngamjadabana laimaida phamduna kappa adugi wakhal khalakpada adumak phamlambadagi ichan laimaida haithakre.